ꯑꯍꯥꯟꯕ ꯃꯛꯇꯗ ꯍꯣꯞ ꯆꯦꯅꯦꯜ ꯃꯅꯤꯄꯨꯔꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯦꯡꯕꯤꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯃꯥꯡ ꯀ꯭ꯋꯥꯇꯔꯗ ꯑꯩꯈꯣꯏꯅ ꯃꯥꯔꯛ ꯍꯥꯏꯕ ꯂꯥꯏꯔꯤꯛ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯅꯩꯅꯈ꯭ꯔꯦ ꯌꯥꯝꯅ ꯐꯖꯕ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯕ ꯌꯥꯝꯅ ꯇꯝꯖꯅꯤꯡꯉꯥꯏꯁꯨ ꯑꯣꯏꯕ ꯑꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯦ ꯑꯩꯈꯣꯏꯅ ꯅꯩꯅꯈ꯭ꯔꯦ ꯖꯤꯁꯨꯅ ꯇꯥꯏꯕꯪꯄꯥꯟꯗ ꯂꯩꯔꯤꯉꯩꯗ ꯑꯋꯥ ꯑꯅꯥ ꯑꯌꯦꯛ ꯈꯥꯡꯗꯨꯅ ꯃꯥꯅ ꯃꯥꯌꯣꯛꯅꯈꯤꯕ ꯑꯗꯨꯒ ꯈ꯭ꯔꯣꯁꯇ ꯄꯥꯡ ꯇꯤꯡꯗꯨꯅ ꯁꯤꯕꯤꯈꯤꯕ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯉꯥꯡꯅꯈ꯭ꯔꯦ ꯍꯟꯗꯛꯀꯤ ꯀ꯭ꯋꯥꯇꯔ ꯑꯁꯤꯗꯗꯤ ꯖꯣꯟ ꯍꯥꯏꯕ ꯂꯥꯏꯔꯤꯛ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯅꯩꯅꯒꯅꯤ ꯌꯥꯝꯅ ꯐꯖꯕ ꯌꯤꯁꯨꯅ ꯃꯤꯔꯦꯀꯜ ꯄꯔꯐꯣꯔꯝ ꯇꯧꯕ ꯑꯉꯛꯄ ꯇꯧꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯉꯥꯡꯅꯒꯅꯤ ꯖꯣꯟ ꯑꯁꯤꯗ ꯂꯥꯏꯔꯤꯛ ꯃꯤꯔꯦꯀꯜ ꯈꯨꯗꯝꯁꯤꯡ ꯃꯥꯄꯟ ꯌꯥꯎꯏ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯉꯁꯤꯒꯤ ꯂꯦꯁꯟꯒꯤ ꯑꯍꯥꯟꯕ ꯂꯦꯁꯟ ꯑꯁꯤꯗ ꯁꯥꯏꯟꯁ ꯗꯦꯠ ꯄꯣꯏꯟꯠꯁ ꯗ ꯋꯦ ꯍꯥꯏꯕ ꯁꯤꯒꯤ ꯂꯦꯁꯟ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯃꯥꯅ ꯈꯨꯗꯝꯁꯤꯡ ꯑꯍꯨꯝ ꯇꯧꯊꯣꯛꯄ ꯑꯁꯤ ꯑꯩꯈꯣꯏꯅ ꯅꯩꯅꯒꯅꯤ ꯑꯩꯈꯣꯏꯅ ꯑꯁꯤ ꯂꯦꯁꯟꯁꯦ ꯃꯄꯨꯡ ꯐꯥꯍꯟꯕꯤꯒꯤꯗꯃꯛꯇ ꯑꯩꯒꯤ ꯕ꯭ꯔꯗꯔ ꯌꯦꯠꯇ ꯐꯝꯂꯤꯕ ꯑꯩꯒꯤ ꯕ꯭ꯔꯗꯔ ꯑꯦꯕꯖꯁ ꯑꯃꯁꯨꯡ ꯑꯩꯒꯤ ꯁꯤꯁꯇꯔ ꯈꯝꯄꯨꯏ ꯑꯃꯁꯨꯡ ꯑꯩꯒꯤ ꯕ꯭ꯔꯗꯔ ꯒꯥꯏꯃꯩ ꯕꯨꯁꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯦꯁꯟꯁꯦ ꯍꯧꯅꯕꯒꯤꯗꯃꯛꯇ ꯕ꯭ꯔꯗꯔ ꯑꯦꯕꯖꯁ ꯅꯪꯅ ꯄ꯭ꯔꯦꯌꯔ ꯃꯆꯥ ꯃꯇꯨꯡ ꯄ꯭ꯔꯦꯌꯔ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯏꯁꯣꯔꯉꯣꯟꯗ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯃꯤꯟꯅꯁꯦ ꯁꯔꯒꯣ ꯃꯥꯂꯦꯝ ꯁꯦꯝꯕꯤꯕ ꯄ꯭ꯔꯚꯨ ꯌꯥꯝꯅ ꯊꯥꯒꯠꯆꯩ ꯏꯁꯣꯔ ꯅꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯅ ꯑꯌꯨꯛꯇꯒꯤ ꯅꯍꯥꯛꯅ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯐꯥꯎꯕ ꯂꯩꯍꯟꯗꯅ ꯑꯩꯈꯣꯏꯕꯨ ꯌꯣꯛꯊꯥꯛꯄꯤꯔꯒ ꯑꯃꯨꯛ ꯍꯟꯅ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯎꯅꯔꯒ ꯅꯍꯥꯛꯀꯤ ꯑꯣꯟꯂꯥꯏꯟ ꯃꯤꯅꯤꯁꯇ꯭ꯔꯤ ꯇꯧꯒꯗꯧꯕ ꯑꯁꯤꯗꯁꯨ ꯄ꯭ꯔꯚꯨ ꯅꯍꯥꯛꯅ ꯌꯥꯎꯍꯟꯕꯤꯌꯨ ꯏꯁꯣꯔ ꯅꯍꯥꯛꯀꯤ ꯍꯣꯂꯤ ꯁ꯭ꯄꯤꯔꯤꯠꯅ ꯑꯩꯈꯣꯏꯕꯨ ꯂꯣꯏꯅꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯈꯨꯗꯤꯡꯃꯛ ꯑꯁꯦ ꯅꯍꯥꯛꯅ ꯂꯣꯏꯅꯕꯤꯌꯨ ꯍꯥꯏꯅ ꯅꯤꯖꯕꯅꯤ ꯄꯨꯝꯅꯃꯛ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯅꯤꯖꯕꯅꯤ ꯑꯦꯃꯦꯟ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯕ꯭ꯔꯗꯔ ꯑꯦꯕꯖꯁ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯂꯦꯁꯟ 1 ꯁꯥꯏꯟꯁ ꯗꯦꯠ ꯄꯣꯏꯟꯠꯁ ꯗ ꯋꯦ ꯈꯨꯗꯝꯁꯤꯡꯅ ꯂꯝꯕꯤ ꯇꯥꯛꯄꯤꯕ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯅꯩꯅꯒꯅꯤ ꯑꯩꯈꯣꯏꯒꯤ ꯃꯦꯃꯣꯔꯤ ꯚꯔꯁ ꯑꯗꯨꯗꯤ ꯖꯣꯟ 20:30 ꯍꯥꯏꯕꯒꯤ ꯑꯁꯤꯒꯤ ꯕꯨꯛ ꯑꯣꯐ ꯖꯣꯟ ꯑꯁꯤꯗꯒꯤꯅꯤ ꯑꯁꯤꯗ ꯀꯔꯤ ꯍꯥꯏ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯥꯃꯤꯟꯅꯁꯤ ꯇꯁꯦꯡꯅꯃꯛ ꯂꯥꯏꯔꯤꯛ ꯑꯁꯤꯗ ꯏꯁꯤꯟꯗꯕ ꯑꯇꯣꯞꯄ ꯈꯨꯗꯝꯁꯤꯡ ꯀꯌꯥꯁꯨ ꯖꯤꯁꯨꯅ ꯃꯍꯥꯛꯀꯤ ꯁꯦꯕꯣꯛꯁꯤꯡꯅ ꯃꯃꯥꯡꯗ ꯇꯧꯈꯤ ꯑꯗꯨꯕꯨ ꯖꯤꯁꯨꯗꯤ ꯏꯁꯣꯔꯒꯤ ꯃꯆꯥꯅꯤꯄꯥ ꯈ꯭ꯔꯤꯁꯇ ꯑꯗꯨꯅꯤ ꯍꯥꯏꯕ ꯅꯈꯣꯏꯅ ꯊꯥꯖꯅꯕ ꯑꯗꯨꯒ ꯊꯥꯖꯗꯨꯅ ꯅꯈꯣꯏꯅ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡꯗ ꯍꯤꯡꯕ ꯐꯪꯅꯕ ꯈꯨꯗꯝꯁꯤꯡ ꯑꯁꯤ ꯏꯈ꯭ꯔꯕꯅꯤ ꯍꯥꯏꯅ ꯁꯤꯗ ꯌꯥꯝꯅ ꯐꯖꯕ ꯃꯦꯃꯣꯔꯤ ꯑꯁꯤ ꯄꯤꯕꯤꯔꯦ ꯑꯩꯈꯣꯏꯅ ꯁꯤ ꯂꯦꯁꯟꯁꯤ ꯆꯪꯕ ꯃꯇꯝꯗ ꯑꯁꯤ ꯖꯣꯟꯅ ꯑꯁꯤ ꯂꯥꯏꯔꯤꯛꯁꯤ ꯀꯔꯤꯒꯤ ꯏꯕꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯁꯤꯒ ꯑꯩꯈꯣꯏꯒꯤ ꯂꯦꯁꯟꯗ ꯇꯥꯛꯄꯅ ꯖꯣꯟꯅꯁꯨ ꯑꯁꯤ ꯃꯥꯅ ꯇꯥꯛꯄ ꯃꯇꯝꯗ ꯃꯥꯅ ꯑꯁꯤ ꯀꯔꯤꯒꯤ ꯏꯕꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯗꯨ ꯁꯤꯒꯤ ꯏꯕꯒꯤ ꯃꯔꯝ ꯑꯗꯨꯗꯤ ꯅꯪꯅ ꯖꯤꯁꯨꯕꯨ ꯊꯥꯖꯅꯤꯡꯉꯥꯏꯒꯤꯗꯃꯛꯇ ꯃꯥꯅ ꯇꯧꯕꯤꯈꯤꯕ ꯈꯨꯗꯝꯁꯤꯡ ꯃꯥꯅ ꯊꯥꯖꯅꯤꯡꯉꯥꯏꯒꯤꯗꯃꯛꯇ ꯑꯗꯨꯒ ꯖꯤꯁꯨ ꯑꯁꯦ ꯑꯁꯦꯡꯕ ꯏꯁꯣꯔꯅꯤꯀꯣ ꯍꯥꯏꯕ ꯁꯤ ꯈꯪꯍꯟꯅꯤꯡꯉꯥꯏꯒꯤꯗꯃꯛꯇ ꯑꯗꯨꯒ ꯃꯥꯕꯨ ꯈꯪꯕ ꯃꯤ ꯑꯗꯨꯅ ꯂꯣꯝꯕ ꯅꯥꯏꯗꯕ ꯄꯨꯟꯁꯤꯗꯣ ꯐꯪꯍꯟꯅꯤꯡꯉꯥꯏꯒꯤꯗꯃꯛꯇ ꯏꯕꯅꯤ ꯍꯥꯏꯕꯁꯦ ꯑꯁꯤꯒꯤ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯃꯦꯃꯣꯔꯤ ꯚꯔꯁꯁꯤꯗ ꯑꯩꯈꯣꯏꯅ ꯇꯥꯛꯇꯨꯅ ꯂꯩꯔꯤꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯁꯤꯗ ꯑꯩꯅꯁꯨ ꯚꯔꯁ ꯐꯖꯕ ꯑꯃ ꯑꯩꯅ ꯄꯥꯊꯣꯛꯆꯒꯦ ꯑꯗꯨꯗꯤ ꯖꯣꯟ 21:5 ꯑꯁꯤꯗ ꯀꯔꯤ ꯍꯥꯏꯅ ꯖꯤꯁꯨꯅ ꯇꯧꯔꯝꯕ ꯑꯇꯣꯞꯄ ꯍꯤꯔꯝ ꯀꯌꯥꯁꯨ ꯂꯩꯔꯤ ꯃꯈꯣꯏꯅ ꯑꯗꯨ ꯄꯨꯝꯅꯃꯛ ꯏꯔꯕꯗꯤ ꯏꯒꯗꯧꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯊꯝꯐꯝ ꯂꯩꯔꯣꯏ ꯍꯥꯏꯅ ꯑꯩꯅ ꯈꯜꯂꯤ ꯍꯥꯏꯅ ꯖꯣꯟꯅ ꯂꯥꯏꯔꯤꯛ ꯌꯥꯝꯅ ꯐꯖꯕ ꯀꯔꯤ ꯍꯥꯏꯅꯕ꯭ꯔꯥ ꯍꯥꯏꯕ ꯃꯇꯝꯗ ꯖꯤꯁꯨꯅ ꯇꯧꯊꯣꯛꯈꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯂꯥꯏꯔꯤꯛꯇ ꯏꯕ ꯇꯥꯔꯕꯗꯤ ꯇꯥꯏꯕꯪꯄꯥꯟꯗ ꯊꯝꯐꯝ ꯂꯩꯔꯣꯏ ꯍꯥꯏꯅ ꯖꯣꯟꯅ ꯃꯥꯅ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯀꯩꯅꯣ ꯌꯥꯝꯅ ꯐꯖꯕꯅꯤ ꯑꯗꯨꯅ ꯉꯁꯤ ꯑꯩꯈꯣꯏꯅ ꯑꯁꯤꯒꯤ ꯂꯦꯁꯟ ꯑꯁꯤꯗ ꯂꯦꯁꯟ 1 ꯍꯥꯏꯕ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯇꯥꯟꯅꯒꯅꯤ ꯑꯗꯨꯗꯤ ꯃꯤꯔꯦꯀꯜ ꯑꯍꯨꯝ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯈ꯭ꯔꯦ ꯃꯤꯔꯦꯀꯜ ꯑꯍꯨꯝꯗ ꯑꯩꯈꯣꯏꯅ ꯇꯥꯟꯅꯒꯅꯤ ꯖꯣꯟ ꯍꯥꯏꯕꯁꯤꯗ ꯃꯤꯔꯦꯀꯜ 9 ꯌꯥꯎꯋꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯤ ꯂꯦꯁꯟ ꯑꯁꯤꯗ ꯑꯍꯨꯝ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯗꯤ ꯀꯔꯤꯔꯥ ꯍꯥꯏꯕ ꯃꯇꯝꯗ ꯖꯤꯁꯨꯅ ꯃꯥꯒꯤ ꯑꯍꯥꯟꯕ ꯃꯤꯔꯦꯀꯜ ꯏꯁꯤꯡꯗꯨꯕꯨ ꯍꯩ ꯃꯍꯤꯗ ꯑꯣꯟꯊꯣꯛꯄ ꯑꯗꯨꯒ ꯌꯥꯝꯅ ꯑꯅꯥꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯕꯨ ꯐꯍꯟꯕ ꯑꯗꯨꯒ ꯕꯦꯠꯁꯤꯗ ꯍꯥꯏꯕ ꯑꯗꯨꯗ ꯅꯨꯄꯥ ꯑꯃꯕꯨ ꯄꯨꯜꯗ ꯐꯍꯟꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯉꯥꯡꯅꯒꯅꯤ ꯑꯗꯨꯒ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯖꯣꯟ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯔꯥꯏꯇꯔ ꯑꯄꯣꯁꯇꯜ ꯖꯣꯟ ꯑꯁꯤꯅ ꯃꯥꯅ ꯁꯥꯏꯟ ꯍꯥꯏꯕꯁꯦ ꯃꯥꯅ ꯀꯔꯤꯗ ꯆꯥꯡꯗꯝꯅꯩ ꯍꯥꯏꯕ ꯃꯇꯝꯗ ꯈꯨꯗꯝꯁꯤꯡ ꯍꯥꯏꯅ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯖꯣꯟ ꯑꯁꯤꯅ ꯂꯥꯏꯔꯤꯛ ꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯂꯝꯍꯥꯡꯗ ꯂꯩꯕ ꯁꯥꯏꯟ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯗ ꯎꯗ꯭ꯔꯥ ꯁꯥꯏꯟꯒꯨꯝꯕ ꯊꯦꯠꯄ ꯑꯗꯨꯒꯨꯝꯕꯒ ꯆꯥꯡꯗꯝꯅꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯁꯦꯜꯚꯦꯁꯟ ꯐꯪꯅꯤꯡꯉꯥꯏꯒꯤꯗꯃꯛꯇ ꯁꯥꯏꯟ ꯅꯪꯒꯤ ꯂꯝꯕꯤ ꯎꯠꯍꯟꯕꯤꯕꯒꯤꯗꯃꯛꯇ ꯃꯥꯅ ꯆꯥꯡꯗꯝꯅꯕꯅꯤ ꯍꯥꯏꯕꯁꯦ ꯃꯥꯅ ꯁꯤꯗ ꯏ ꯍꯣꯏ ꯁꯟꯗꯦ ꯄꯣꯔꯁꯟꯁꯦ ꯑꯩꯈꯣꯏ ꯂꯦꯡꯁꯟꯁꯤ
Sunday portion se di kino ni the wedding at Cana haibani Canada luhongba leikhiba adugi matangdani akoina John 2 verse 1 to 11 se paba matamda khoi wari se khangani adubo khoi adudi paba ngamaroi ngasidi asida akoina yengba phangme adudi karino haiba matamda Jishu na ahanba miracle mana pangthokhiba sida ising dubu haimi onthokpa ngamba ko mana sida uba phangi adu onthokhrama matungda phawshu moigi disciples sing se ready leramde ne moi se thorang tawramde mabu aduga khanglamde ne ishwar ne ko mari haibse doubt lay ne moi ngonda ko moi se karamba haiba matamda maramdi Jishu na moigi mamang maktane ba haimi hi on khibdo ising dogi haimi on thokibdo duna moigi sebok sing dudi kaino tawba ngamamde moigi pukning hongningai gi sign dudi laire ko mamdi Jishu na tawbi khramni adubu moi pukning hongdo ngamram khide maramdi moi ishwar dubu bhab taba ngamram khide asengbe ishwar ni ko abse moi bhab taba ngamram khide ko akhoi asigi wari asida akhoi gi author sigi laire iriba mi singsina Moses ki wari ga ma ga changdam nei Moses habisi kanano akhoi Israelite ki leader ni ne Israelite singbu Egypt gi mana puthok to na Jishu hoi true inspiration of God ishwar gi Jishu ishwar gi makha oina hoi maya ishwar gi kaman hasira order command gi matungi na mana tawkhibani ko magi power di authority di krisu leizara moi dubu ishwar na mana gai tawbani habse khoina leikte dubu ma Israelite ki leader amani ne ma se ase aduga mana moi bu puthokpa matamda kari kari tawe signs and wonders angakpa khudam sing aduga angakpa miracle sing tawduna mana Egypt gi moina puthokpani kari kari tawe mana asuda khoida kari kari tawkhibra habdo khoida yengba ngam yengse ko sida ko mabu ishwar na kano sizinabani mabu ko Egypt Israelite sing bu Egypt gi kanbi ni ngai haina mabu sizinabani adu already Egyptian sing gi damakta di ma se savior haibdo oirabra ko savior haibdo oi ko mamdi mabu kanbiba sing kanbiba haibdo oire aduna sida Moses ki matam sida ishwar na mangonda prophesize tawi mangonda khanghali adudi prophet haiba amalakani ko prophet haiba amalakani nangumba Moses ka manaba nang prophet amalakani Israelite sing macha sing noi mangonda magi mabu taw ko mabu masak mabu taw mana haiba sing se mabu understand taw mabu masak khango haina Jishu ishwar na mangonda Moses ngonda haikhrabni ko aduna sida akoina sigi lyric asida yamna phajaba John haiba John chapter 2 asida ahanba miracle perform toriba nupa asini prophet masai Jishu na ishwar na mapa ishwar na Moses ngonda lakani ko nangum mama prophet ama lakani moibu Israelite macha sing noi moibu mabu taw ko mana haiba sing taw illo haibudu John chapter 2 da hairiba nupa se adudu oye haina ko Jishu adudu prophesize tawbudu aduni andi sida chang author sing na changdam namni Moses shu prophet ni Jishu shu prophet ni moi ga changdam namni ko comparison lakani hoji ga shi hoi river asigi Moses ki matamda Nile river haiba si river si yamna phajaba ase Egyptian sing gi damakta di thakningai su oiba chaningai su oiba shuningai su oiba ko sigi thuren asidagi moi gi source ni hingbagi source ni adubu adu matamda Moses na magi ro tawraga Nile du kari onhan khibra ising onhan ki ko Exodus matamda adu onhan khiba matamda asigi wedding Canada Jishu na ising dubu haimi onhan khiba aduga changdam namni ko mamni ngasai Jishu na mi nangga mana prophet nangum amala kani haina sida author sing na changdam namni ko ngasai gi Moses na di Nile river du onhan khiba aduga sida Jishu na ising dubu haimi onhan khiba sida changdam namni ko hoi asigi haimi changdam na khram tongda adugi wedding thokleba mafam aduda moina hujiki kaino yingsin biriba nupa ma in charge leiriba ko akogi chef haiba tare head chef in charge puriba nupa aduna adu haimi do loikre haimi na ngasai du puthora pam tam ma na thai yamna hawrame haye do madi Jishu na perform tawbudo madi khanghaudeba adubu servant sing serve tawriba yenbiriba ising emotion moina di khangeba Jishu na mamang to perform tawbudo aduna adubu hujiki in charge puriba nupa aduna di magi wakhanda di servant sing sina aphaba potse mamdi ngasai hanba loikhibra loikhraba haimi dudi
ꯍꯧꯖꯤꯛꯀꯤꯁꯤꯅ ꯍꯦꯟꯅ ꯍꯥꯎꯏ ꯍꯥꯏꯅꯦ ꯀꯣ ꯍꯧꯖꯤꯛꯀꯤꯁꯤꯅ ꯍꯦꯟꯅ ꯍꯥꯎꯏ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯨꯅ ꯍꯥꯏ ꯑꯁ ꯑꯩꯈꯣꯏꯁꯦ ꯃꯣꯏꯅ ꯁꯤꯁꯦ ꯑꯐꯕ ꯌꯨ ꯑꯐꯕꯁꯦ ꯍꯣꯔꯦꯟ ꯌꯨ ꯍꯥꯏꯁꯤꯔꯥ ꯍꯩꯃꯍꯤ ꯑꯐꯕꯁꯦ ꯌꯨ ꯍꯥꯏꯁꯤꯗꯤꯀꯣ ꯍꯩꯃꯍꯤ ꯑꯐꯕꯁꯦ ꯀꯣꯟꯅꯒꯤꯗꯃꯛꯇ ꯊꯝꯕ꯭ꯔꯥ ꯍꯥꯏꯅ ꯃꯥꯅ ꯈꯜꯂꯦꯅꯦ ꯑꯗꯨꯕꯨ ꯅꯠꯇꯦ ꯀꯣ ꯃꯥꯒꯤ ꯁꯔꯚꯦꯟꯁꯤꯡꯅ ꯈꯪꯉꯦ ꯖꯤꯁꯨꯅ ꯃꯥꯗꯣ ꯍꯩꯃꯍꯤꯗꯣ ꯏꯁꯤꯡ ꯏꯁꯤꯡꯗꯣ ꯍꯩꯃꯍꯤꯗꯣ ꯑꯣꯟꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯃꯦꯔꯤꯀꯜ ꯆꯥꯎꯅ ꯎꯏ ꯀꯣ ꯑꯗꯨꯒ ꯁꯤꯗ ꯑꯩꯅ ꯁꯦꯡꯗꯣꯛꯅꯤꯡꯕ ꯑꯃꯗꯤ ꯒ꯭ꯔꯤꯛ ꯋꯥꯔꯗꯇ ꯑꯣꯏꯅꯁ ꯍꯥꯏꯕꯁꯦ ꯐ꯭ꯔꯦꯁ ꯑꯃꯁꯨꯡ ꯐꯔꯃꯦꯟꯇꯦꯠ ꯍꯥꯏꯕꯒꯤ ꯑꯅꯤꯃꯛꯇ ꯁꯤꯖꯤꯟꯅꯩ ꯀꯣ ꯐ꯭ꯔꯦꯁ ꯍꯥꯏꯕꯁꯨ ꯐꯔꯃꯦꯟꯇꯦꯠ ꯍꯧꯖꯤꯛꯀꯥꯟ ꯑꯩꯈꯣꯏꯅ 와인 하이라버디 후지간기 와인이 그리노 fermented 알코올니 거 망원다 그노 야오크레 유 ngawhaninga yaba yaokhre adubu jisuna onthokhiba adudi ngawba yaba hadu hanati senglaba haimehi aduni haina ko adubu mina interpret toba matamda oina saibase sirantoranda interpret toba mi singnadi fresh haibaga fermented haibase chap manana sizinamni ko oina saibase adubu moinadi fermented ta sizinabagi ko sida clarification amaka thai maramdi aina proof ama pige maramdi jisuna cross ta mana pangtingduna siba matamda anaba awaba khangna leimam tamda sibai singna moibu yu ngawba yabak yubu offer tawina jisuna mo jisungonda jisuna thakibra thakide nungairaba lohomba numit asida phau jisuna mana waduna leirim phau cross ta jisuna yudo thaklam khidene adudi are you expecting nang expect tobra nang jisuna nungairaban matam sida phau ma yu thaklam kada thaklam moi adi agi thada ko aduna yamna phajaba jisuna sida desire of age tashu page 149 LNG White na ibam lyric tashu hai there was no alcoholic at the marriage feast haina ko hujiki marriage Canada thokiba lohong maduda alcohol amata yaudi haina ko sida LNG White na hujiki masang Monday election se aigi brother abjust nang na matam lobi Monday gi para sida chang jasei the second sign in gallery akhoi nasai first sign ase akhoi brother dagi tab phangkhre mahak asina kena asida my first miracle ase perform tawbuni adu matam dasu mi like mi mayam gather tawrame adudagi na de khra mi na de magi evidence ase phangraga adum matung ishor gi matung innaba adugumusu kya yaurame aduna sigi akhoina para khanggadobse lawyer officer gi machanupa ase naraga mahakna mahaki thajaba ase ishor ngonda chatladi ichanupa gi anabsi phagani haibagi wakhan asida lairaga ahan first sign ase mahakna adugi paw ase khangmadagi na mahak asina ishor ngonda lakadobuni ka ase mayam khangmina se akhoina John 4 verse 30 akoina John 4 verse 46 to 54 phabudum pabunganda John na haikhiba second sign gi matang asidum thengnagani ka asigi matang asida Jisu Kristana mahak asina Judea dagi gallery phaudoraga mahak asina satpanganda nupa ama nasagi a royal officer nupa ama mahaki macha nupa ase sige tauna yam sathina na khaba aduda mahaki macha nupa se loimakna akhoisu noisu yum pan khraba mi na dikhangram ngoni macha nupa se kyam process oibra ko yam nungsibagi mahak asina Jisu Krista gi manakta mahak asina lakpane lakpangana cha Jisu Krista na su khange gallery gi mi ase kyamuk stubborn oibra karigira hairaga mana laktringai desu kya prophet sing na su hairam khiba idea desu aduga kya zone phawba kyamuk mana signs and wonder kyamuk tawkhiba aduga Jisu Krista Messiah ase lakani haiba phawsu phajana Jisu Krista laktringai desu aigi hena chawba mi ma lakani haiba phawsu thajadaba maphamne gallery ase adu hojikte Jisu Krista na khangraga hojiki nupa ase lakpanganda Jisu Krista na haye Jisu Krista na haiba wahai ase magi thamoi munung na songrambusu yai adubu Bible in details in laite adubu Jisu Krista na haiba se noi ase science and wonder udri phawba
ꯑꯩꯕꯨ ꯊꯥꯖꯗꯦ ꯁꯨꯃꯥꯏꯅ ꯍꯥꯏꯔꯝꯃꯦ ꯑꯗꯨꯗ ꯃꯍꯥꯛ ꯑꯁꯤꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯦ ꯁꯤꯒꯦ ꯇꯧꯔꯦ ꯏꯆꯥꯅꯨꯄꯥꯁꯦ ꯀꯟꯕꯤꯌꯨ ꯏꯆꯥꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯆꯠꯁꯦ ꯁꯨꯃꯥꯏꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯝꯃꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯗꯨꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ 마기 와칸나세 너무 파크래 그닥다 파라가 그리 더브라 하우지키 누파 로열 오피서기 누파 아세 spiritually weakness ti oiba 하이브디 마밋나 science and wonder se udri phawba thajroi natraga nasai gi ahanba kenan asida kena asida Isu Krista gi science and wonder mahak asida miracles to khibudo adudo mamituna ukhrabni ne natraga mi singdagi wahai asi ta khrabni mai thajab se kanmaja ne da icham chamna bible khakta wahai khakta paradi moingona thajaba leitaba science and wonder gumsi udri phawba duma mi oibaja ne da Jesus Christ na mai wakhana se phaba adudagi na de kri tobra Jesus Christ na nangi wakhan ase yam na spiritually weak oye haibase Jesus Christ na dum khangraga mauna bahab ta hanangai tobda hojiki nupa na oina bahab ta khre I say spiritually yam weak oirame asi spiritually weak oibsina ichanupa ase sibagi dandi phau phangani haibase mahak asina adeda mahaki faith ase increase tawrame ko adeda Jesus Christ na kari haibra hojikti Kersi oiroi go ka how chalo your son will live yeah your son will live haye akoina John 4:50 as a pa ngana ko chalo nangin sanu pa se hingani siroi sumaina haibirame ko aduda mahaki thajaba se sai gi Jesus Christ gi idea ase Jesus Christ ngang thokpa kuding ma ase spiritually weakness oiram se mahak se kudakta Jesus Christ gi wahai se thajaba se leiraga yamna trust tawkhre ma adu numit adu su khudakta chatte ma ase day one ahing the spend tawraga next day adu chatpane chatpangan asida chapchana magi servantsing asi lauraga servantsing asina nangin chanu pa asi naba phakre sumaina haibungan ma ase yamna thagalle ko thagalle adudagina di mahaksina karamba matamda ichanupa gi anabse phakhibra sumaina haibunganda narangi afternoon da ne sumaina dum matam se sum haibi banganda o narangi mahakna Jesus Christ unabagi afternoon matam ase timing se chana khraba adida o masi se Jesus Christ na miracles tawrakpani ko hairaga hojiki nupa se yamna thagat ishorngona thagat jai mahak khakta ishorngona changja dabina mahaki household mahaki imung sing miyam bu ishorgi shuruk yaraga ishorngona changjai ko nasigi amen ko yamna phajai brother abjust ne yamna phajana takbi khre asena hujiki on brother mande gi lesson asena akhoi gi science and miracle khudam ani shu bag ni ko isolation gi ko khudam ani shu na bagi lesson ni ngasai aina kitang hap camera di asigi matang da ngasai hoi science and khudam ishor na hai no egi khudam si utri phodi no ebu thajaro ida haina hai ko adubu same thing hujiki royal kaino se royal officer ama se mana khalnamba su yaine nang oirabusu kai oirabusu kana main thajagani chalo nachado naba phakre hingani mado hairabdi ai pho thajaba khra wat kani ne adubu jishu mondadi oithok taba krish lete ko loina oi jishu monda thajaba leptaba ko sigisa ain khamningi yamna phajare hujik hoi Tuesday lesson se lobini nga agi sister kampuida so matam bijori ko mayamna so hai kre ko John gi matang de khoina nainaba matamda ishor gi miracle mayam mana uraga mana e khibane ko signs and wonders miracle mayam aduna akhoi ngonda yamna kari hasra encourage oi hanba ko thogat hanbiba ko uplift oi hanbiba asi aduna hojik miracle ani se ishor gi ministry ma se haudringai da mana hanba pangthokre ma gi ministry ko wedding feast da aduga amuga amasu amuk loikhre second sign ko hojik na third sign se karmain tawbra ga ma se ishor se amuga Bethsaida da ko amuga Galilee digi ma Jerusalem digi ma
ꯀꯥꯈꯠꯂꯒ ꯖ꯭ꯌꯨꯏꯁꯀꯤ ꯐꯦꯁꯇꯤꯚꯦꯜ ꯑꯃ ꯀꯣ ꯑꯗꯨꯗ ꯑꯦꯇꯦꯟ ꯇꯧꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯄꯨꯜ ꯍꯥꯏꯕꯁꯦ ꯏꯁꯤꯡ ꯀꯣ ꯂꯨꯖꯐꯝ ꯍꯥꯏꯕꯁꯨ ꯏꯁꯤꯡ ꯌꯥꯕ꯭ꯔꯥ ꯂꯨꯖꯐꯝ ꯍꯥꯏꯕꯁꯨ ꯌꯥꯏꯀꯣ ꯑꯗꯨꯒꯤ ꯃꯐꯝꯗꯨꯗ ꯑꯗꯨꯒꯤ ꯏꯁꯤꯡꯗꯨꯗ ꯊꯋꯥꯏꯒꯤ ꯑꯁꯦꯡꯕ ꯀꯣ ꯀꯔꯤ ꯍꯥꯏꯁꯤꯔꯥ ꯄꯥꯡꯊꯣꯛꯄ ꯃꯣꯏꯅ ꯈꯪꯅꯔꯝꯃꯦꯀꯣ ꯑꯗꯨꯗ ꯏꯁꯤꯡꯗꯨꯗ ꯅꯣꯏꯅ ꯆꯪꯕ ꯂꯨꯞꯁꯤꯟꯕ ꯃꯇꯝꯗ ꯅꯪꯒꯤ ꯂꯩꯅꯥ ꯀꯔꯤ ꯀꯔꯥ ꯀ꯭ꯌꯣꯔ ꯑꯣꯏꯒꯅꯤ ꯍꯥꯏ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯃꯈꯛꯁꯦ ꯃꯥ 38 yearsꯁꯦ ꯃꯥ ꯅꯥꯔꯒ ꯆꯠꯄ ꯉꯝꯗ꯭ꯔ ꯂꯩ ꯍꯥꯏꯅꯦ ꯀꯣ ꯑꯗꯨꯝ ꯃꯥꯁꯦ ꯆꯪꯅꯤꯡꯕ ꯑꯗꯨ ꯃꯈꯣꯡꯁꯦ ꯌꯥꯗꯕꯅꯤꯅ ꯃꯤꯅ ꯆꯠꯄꯗꯨꯗ ꯃꯥꯁꯦ ꯑꯗꯨꯝ ꯈꯪꯈ꯭ꯔꯕ ꯑꯗꯨꯕꯨ ꯃꯥꯗꯤ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯗꯨ ꯏꯁꯣꯔꯅ ꯍꯥꯏ ꯅꯪ ꯅꯥꯕ ꯐꯥꯅꯤꯡꯕ꯭ꯔꯥ ꯍꯥꯏꯅꯦꯀꯣ ꯑꯗꯨꯒ ꯋꯥꯏ ꯅꯣꯠ ꯀꯣ ꯐꯥꯅꯤꯡꯉꯦ ꯑꯗꯨꯕꯨ ꯑꯩꯗꯤ ꯆꯠꯀꯗꯧꯕꯁꯦ ꯑꯩꯗꯤ ꯉꯝꯗꯦ ꯀꯣ ꯑꯗꯨ ꯏꯁꯣꯔꯅ ꯍꯥꯏ ꯅꯪꯕꯨ ꯐꯍꯟꯒꯅꯤ ꯑꯩꯅ ꯍꯥꯏꯀꯣ ꯅꯪꯕꯨ ꯐꯍꯟꯒꯅꯤ ꯍꯥꯏ ꯏꯁꯣꯔꯅ ꯑꯗꯨꯗ ꯀꯔꯤ ꯍꯥꯏꯈꯤꯕ꯭ꯔꯥ ꯍꯥꯏꯔꯒ ꯃꯥꯁꯦ ꯊꯥꯖꯕꯁꯦ ꯌꯥꯝꯅ ꯊꯥꯖꯕ ꯉꯝꯗꯦ ꯑꯗꯨꯁꯨ ꯀꯔꯤ ꯊꯥꯖꯕ꯭ꯔꯥ ꯍꯥꯏꯔꯒ ꯃꯥ ꯈꯣꯡ ꯐꯥꯅꯤꯡꯕꯅꯤꯅ ꯃꯥꯁꯨ ꯍꯣꯏ ꯍꯥꯏꯈ꯭ꯔꯦꯅꯦꯀꯣ ꯑꯗꯨꯗ ꯃꯥꯅ ꯐꯥꯕ ꯃꯇꯝꯗ ꯏꯁꯣꯔꯒꯤ 와ꯁꯦ ꯃꯥ ꯀꯩꯁꯨ ꯀꯔꯤ ꯍꯥꯏꯁꯤꯔꯥ ꯁꯟꯗꯣꯛꯄ ꯃꯉꯣꯟꯗ ꯆꯦꯟꯖ ꯇꯧꯕ ꯂꯩꯇꯦ ꯍꯥꯏꯅ ꯔꯤꯄꯦꯟ ꯇꯧꯗꯦ ꯍꯥꯏ ꯃꯥꯁꯦꯀꯣ ꯃꯥꯒꯤ ꯐꯠꯇꯕꯁꯦ ꯑꯗꯨꯝ ꯂꯩꯌꯦ ꯀꯔꯤꯔꯥ ꯐꯠꯇꯕꯁꯦ ꯍꯥꯏꯔꯒ ꯐꯔꯁꯤꯁ ꯃꯤꯌꯥꯝꯅ ꯏꯁꯣꯔꯉꯣꯟꯗ ꯅꯪꯁꯦ ꯑꯂꯥꯟꯕ ꯏꯁꯣꯔꯅꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯁꯤꯅ ꯀꯔꯤ ꯍꯥꯏꯁꯤꯔꯥ ꯃꯉꯣꯟꯗ ꯄ꯭ꯔꯨꯐ ꯐꯍꯟꯈ꯭ꯔꯕꯁꯦ ꯃꯉꯣꯟꯗ ꯆꯦꯟꯖꯦꯁ ꯂꯩꯇꯦ ꯍꯥꯏꯅꯦꯀꯣ ꯃꯥꯅ ꯑꯃꯨꯛꯀ ꯇꯦꯝꯄꯜꯗ ꯆꯠꯄ ꯃꯇꯝꯗ ꯁꯦꯀꯦꯟ ꯇꯥꯏꯝ ꯎꯕ ꯃꯇꯝꯗ ꯏꯁꯣꯔꯅ ꯑꯃꯨꯛ ꯑꯩ ꯊꯦꯡꯅꯔꯦꯀꯣ ꯅꯪꯕꯨ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯅ ꯀꯔꯤ ꯍꯥꯏꯕ ꯅꯪ ꯍꯧꯖꯤꯛꯇꯤ ꯅꯪ ꯑꯃꯨꯛꯀ ꯄꯥꯞ ꯇꯧꯔꯗꯤ ꯑꯃꯨꯛꯀ ꯅꯪ ꯍꯦꯟꯅ ꯗꯦꯟꯖꯔ ꯑꯃꯨꯛ ꯑꯣꯏꯔꯅꯤ ꯍꯥꯏꯕꯤꯅꯦꯀꯣ ꯑꯗꯨꯗ ꯀꯔꯤ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯔꯒ ꯑꯩꯈꯣꯏꯁꯦ ꯃꯔꯛ ꯃꯔꯛꯇ ꯏꯁꯣꯔꯅ ꯑꯩꯈꯣꯏꯉꯣꯟꯗ ꯐꯍꯟꯕꯤꯕ ꯃꯇꯝ ꯂꯩꯌꯦꯀோ ꯑꯩꯈꯣꯏꯅ ꯈꯪꯗ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯄꯥꯞ ꯑꯩꯈꯣꯏꯅ ꯏꯟꯇꯦꯟꯁꯟꯗꯤ ꯇꯧꯗ꯭ꯔꯒ ꯅꯥꯕ ꯃꯇꯝꯗ ꯏꯁꯣꯔꯅ ꯀꯣꯛꯄꯤꯔꯒ ꯃꯌꯥꯝ ꯇꯧꯈꯤꯕ ꯑꯃꯨꯛꯀ ꯑꯩꯈꯣꯏ ꯄꯥꯞ ꯇꯧꯈꯤꯕꯁꯨ ꯂꯩꯀꯣ ꯏꯁꯣꯔꯉꯣꯟꯗ ꯆꯪꯖꯗ꯭ꯔꯒꯀꯣ ꯁꯤꯅ ꯍꯥꯏꯕꯗꯤ ꯀꯔꯤꯔꯥ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯑꯦꯅꯤ ꯇꯥꯏꯝ ꯑꯩꯈꯣꯏꯉꯣꯟꯗ ꯏꯁꯣꯔꯅ ꯀꯔꯤ ꯊꯥꯖꯕꯗꯣ ꯂꯩꯒꯗꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯉꯣꯟꯗ ꯐꯍꯟꯕꯤꯈ꯭ꯔꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯑꯃꯨꯛ ꯄꯥꯞ ꯇꯧꯕꯁꯦ ꯏꯠꯁ ꯅꯣꯠ ꯀꯔꯤ ꯍꯥꯏꯁꯤꯔꯥ ꯑꯄꯪꯕ ꯆꯣꯏꯁ ꯀꯣ ꯑꯗꯨꯅꯤꯅ ꯏꯁꯣꯔꯉꯣꯟꯗ ꯑꯩꯈꯣꯏꯉꯣꯟꯗ ꯑꯩꯈꯣꯏ ꯏꯁꯣꯔꯅ ꯃꯤꯔꯦꯀꯜ ꯇꯧꯕꯤꯕꯗꯣ ꯃꯤꯉꯣꯟꯗ ꯁꯟꯗꯣꯛꯄ ꯏꯁꯣꯔꯁꯦ ꯑꯁꯦꯡꯕꯅꯤꯀꯣ ꯍꯥꯏꯕꯗꯣꯀꯣ ꯑꯁꯤꯅꯦ ꯃꯦꯟ ꯐꯣꯀꯁꯁꯤꯗ ꯄꯤꯕꯀꯣ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯇꯥꯕꯤꯕ ꯃꯌꯥꯝꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯀꯣ ꯁꯤꯁꯇꯔ ꯈꯝꯄꯨꯏ ꯌꯥꯝ ꯐꯖꯈ꯭ꯔꯦ ꯅꯪꯅ ꯌꯥꯝꯅ ꯂꯦꯁꯟ ꯐꯖꯕ ꯄꯨꯊꯣꯛꯄꯤꯈ꯭ꯔꯦꯀꯣ ꯃꯔꯝꯗꯤ ꯏꯁꯨꯅ ꯆꯥꯟꯁ ꯄꯤꯌꯦ ꯑꯩꯈꯣꯏꯉꯣꯟꯗꯀꯣ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯐꯍꯜꯂꯦ ꯍꯣꯏ ꯃꯔꯛ ꯃꯔꯛꯇꯤ ꯑꯩꯈꯣꯏꯒꯤ ꯄꯥꯞ ꯇꯧꯕꯅꯁꯨ ꯑꯩꯈꯣꯏꯕꯨ ꯑꯅꯥ ꯑꯌꯦꯛ ꯐꯪꯍꯜꯂꯦ ꯑꯗꯨꯕꯨ ꯖꯤꯁꯨꯅ ꯐꯍꯜꯂꯦ ꯑꯩꯔꯣꯝꯗ ꯑꯣꯟꯁꯤꯜꯂꯛꯑꯣ ꯍꯥꯏꯅ ꯑꯩꯈꯣꯏꯕꯨ ꯀꯧꯋꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯈꯨꯝꯈꯤꯗꯦ ꯑꯗꯨꯕꯨ ꯃꯤꯔꯦꯀꯜ ꯑꯁꯤꯗ ꯁꯥꯏꯟ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏ ꯂꯣꯝꯕ ꯅꯥꯏꯗꯕ ꯄꯨꯟꯁꯤ ꯐꯪꯅꯤꯡꯉꯥꯏꯒꯤꯗꯃꯛꯇ ꯃꯤꯔꯦꯀꯜ ꯑꯁꯦ ꯖꯤꯁꯨꯅ ꯏꯕꯤꯗꯨꯅ ꯊꯝꯃꯦ ꯀꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯋꯦꯠꯅꯦꯁꯗꯦꯗꯁꯨ ꯆꯠꯄ ꯃꯇꯝꯗ ꯑꯁꯤꯁꯦ ꯋꯦꯠꯅꯦꯁꯗꯦꯗꯁꯨ ꯆꯠꯄ ꯃꯇꯝꯗ ꯀꯅꯥꯕꯨ ꯑꯦꯝꯐꯁꯥꯏꯖ ꯇꯧꯕ꯭ꯔꯥ ꯍꯥꯏꯔꯒ ꯍꯥꯔꯠ ꯍꯥꯏꯅꯦꯀꯣ ꯊꯃꯣꯏ ꯑꯀꯟꯕ ꯍꯥꯏꯅꯦ ꯑꯀꯟꯕ ꯊꯝꯃꯣꯏ ꯑꯗꯨ ꯍꯣꯏ ꯀꯅꯥꯕ꯭ꯔꯥ ꯐꯔꯁꯤꯁꯦ ꯑꯩꯈꯣꯏꯅ ꯈꯪꯅꯕ ꯃꯇꯝꯗ ꯗꯦ ꯑꯥꯔ ꯚꯦꯔꯤ ꯂꯤꯇꯔꯦꯠ ꯃꯣꯏꯁꯦ ꯌꯥꯝꯅ ꯕꯥꯏꯕꯜ ꯌꯥꯝ ꯈꯪꯕꯅꯦꯀꯣ ꯌꯥꯝ ꯈꯪꯔꯒ ꯃꯣꯏ ꯀꯔꯤ ꯈꯪꯅꯕ ꯍꯥꯏꯄꯣꯀ꯭ꯔꯤꯠꯅꯁꯨ ꯈꯪꯅꯔꯦꯀꯣ ꯈꯪꯔꯒ ꯇꯧꯊꯣꯛꯇꯕ ꯆꯤꯟꯅꯗꯤ ꯐꯥꯕꯀꯣ ꯑꯦꯛꯁꯟ ꯊꯃꯣꯏꯗꯗꯤ ꯏꯁꯣꯔꯕꯨ ꯑꯦꯛꯁꯦꯞ ꯇꯧꯕ ꯂꯥꯞꯅ ꯂꯩꯕꯀꯣ ꯃꯣꯏꯁꯨ ꯑꯗꯨꯃꯥꯏꯅ ꯈꯪꯅꯩ ꯈꯪꯔꯒ ꯂꯣ ꯃꯣꯏꯅ ꯖꯤꯁꯨꯒꯤ ꯑꯣꯜ ꯇꯦꯁꯇꯤꯃꯦꯟ ꯃꯣꯏ ꯄꯥꯗꯕ ꯅꯠꯇꯦ ꯃꯣꯖꯦꯁꯀꯤ ꯀꯔꯤ ꯀꯔꯥ ꯃꯣꯏ ꯂꯣ ꯀꯣ ꯍꯧꯕꯗꯒꯤ ꯃꯣꯏ ꯃꯌꯥꯝ ꯑꯣꯜ ꯇꯦꯁꯇꯤꯃꯦꯟꯁꯦ ꯄꯥꯔꯒ ꯈꯪꯕ ꯈꯛꯇꯅꯦꯕ ꯏꯁꯣꯔ ꯂꯥꯛꯀꯅꯤ ꯃꯆꯥꯅꯨꯄꯥ ꯂꯥꯛꯀꯅꯤ ꯃꯣꯖꯦꯁꯅ ꯍꯥꯏꯕꯒꯨꯝꯅ ꯃꯣꯖꯦꯁꯀꯤ ꯗ꯭ꯌꯨꯇꯔꯅꯃꯤꯗ ꯍꯥꯏꯕꯒꯨꯝꯅ ꯃꯦꯟꯁꯟ ꯇꯧꯕꯒꯨꯝꯅ ꯂꯥꯛꯀꯅꯤ ꯍꯥꯏꯀꯣ ꯑꯩꯒꯨꯝꯕ ꯁꯥꯏꯟ ꯑꯦꯟ ꯃꯤꯔꯦꯀꯜ ꯀꯣ ꯇꯧꯕ ꯑꯩꯕꯨꯁꯨ ꯍꯦꯟꯅ ꯆꯥꯎꯕ ꯑꯃ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯣ ꯃꯣꯏꯅ ꯀꯔꯤꯒꯤ ꯂꯥꯏꯛ ꯂꯦꯠꯁ ꯁꯦ ꯏꯖꯔꯦꯜ ꯑꯩꯈꯣꯏꯁꯨ ꯃꯣꯖꯦꯁꯅ ꯄꯔꯐꯣꯔꯝ ꯃꯤꯔꯦꯀꯜ ꯇꯧꯕ ꯃꯇꯝꯗ ꯍꯦꯛ ꯇꯧꯕ ꯃꯈꯩꯗꯗꯤ ꯊꯥꯖꯔꯒ ꯑꯃꯨꯛ ꯂꯦꯞꯄ ꯃꯇꯝꯗꯗꯤ ꯊꯥꯖꯗꯦꯅꯦ ꯑꯗꯨꯝꯅ ꯍꯧꯖꯤꯛ ꯃꯣꯏ ꯃꯇꯝꯗꯁꯨ ꯏꯁꯣꯔꯅ ꯃꯤꯔꯦꯀꯜ ꯇꯧꯕ ꯃꯇꯝꯗ ꯈꯛꯇ ꯊꯥꯖꯕ ꯍꯦꯛ ꯑꯃꯨꯛꯀ ꯏꯁꯣꯔꯅ ꯇꯧꯗꯕ ꯃꯇꯝꯗ ꯃꯣꯏ ꯑꯃꯨꯛꯀ ꯂꯥꯞꯅ ꯆꯠꯄ ꯗꯤꯁꯥꯏꯄꯜ ꯈꯣꯏꯁꯨ ꯑꯗꯨꯒꯨꯝꯕ ꯗꯥꯎꯠ ꯃꯌꯥꯝ ꯂꯩ ꯑꯩꯈꯣꯏ ꯍꯧꯖꯤꯛꯒꯨꯝꯅ ꯔꯤꯚꯤꯂꯦꯁꯟ ꯗꯦꯅꯤꯌꯦꯜ ꯍꯧꯖꯤꯛ ꯏꯕ ꯃꯇꯝꯗ ꯑꯦꯟ ꯇꯥꯏꯝꯁꯦ ꯃꯌꯥꯝ ꯂꯥꯛꯀꯅꯤꯀꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯄꯥꯔ ꯈꯪꯉꯤꯅꯦ ꯊꯣꯛꯈ꯭ꯔꯁꯨ ꯊꯣꯛꯔ ꯂꯩꯅꯦ ꯑꯗꯨꯕꯨ ꯑꯃꯨꯛ ꯊꯥꯖꯗꯦꯅꯦ ꯑꯩꯈꯣꯏ ꯐꯠꯇꯕ ꯃꯇꯝ ꯊꯣꯛꯄ ꯃꯇꯝꯗ ꯊꯥꯖꯕ ꯂꯨꯛ ꯋꯥꯝ ꯀꯣ ꯑꯩꯈꯣꯏꯉꯣꯟꯗ
faith se akhoi mo Sa su sa daba ing su ing daba ko. ing daba adugumba mlei Pharisees ko sho adugumba thamoi kan ba una ishor bo adum maran siba Sabbath numit ta ishor na miracle mia pangthok e haine ko pangthok pa matamda asida kari haibra ga Jewish leaders na ko Sabbath numit ta nang heal tauba ko miracle tauba it's a forbidden haine ya de haine adubu ishor na example ama pi adudi phare ko lambi da nang chatpa matamda nalada nangi sip haisar ko taba hameng taba matamda nang Sabbath numit ne haraga khunga traga chatkira mi ama shira leibang numita Sabbath numit ne ai ngasidi pai roi haina chatkira ko haine no kari ha thawai Sabbath numit ta church chatpa budi mi gi thawai kallaga ko aduna hena bor chawe haine ko aduni na it's a kari ra thamoi kanba moi gi thamoi da khangraga tauning daba moina larik yam haire haraga nungsibadi yawdardi artha leite habdo adu daneba sida yamna emphasize tawbse ko aduna brother na so Thursday relation du da adum tawning ba leibra Thursday Noi si Jisu claim haidi Jisu na punsin ba Lausin ba ko lausin ba Jesus claims sai na ko hai hi duga koina John 5 mangagi tara truk te gitra ipan pauda ibi ki ko Jisu na sigumba thaba sing asi pothaba numita tawbagi maram na makhoina Jisu otnai ba haure adubu Jisu na makhoida haira I aigi ibadi matam pumna makta thabak tawi maram aduna ai haksu thabak tawba tabani maram asina Judi gi lujingba singna ibungo bu hanaba hena kanna hotna rami maramdi pothaba numit bu ibungo na thugaiba khakta natana tengbang mapu bu mahak makni mapa haina kauduna mahak masamak bu tengbang mapu ga mana hali kide zana ibikre haidi Jisuna mana si Jerusalem haitari Jerusalem kumlakpa pool of Bethesda ko hoi pool Bethesda kumlakpada han maksunate ko chahi hardi kontra nipan ko nipa tumrambada mafam si nabana thanba mafam mani moi kumlakpa mafam se haidi mokhong tekpa yaure mamit tekpa yaure mamit leitaba yaure kolem sunam leire naba haiba dudo nipa na tumrambada mana hawa changlaktuna nahak phaningbra haina haibdura pawduna phahanki ko sona phahanki duga si jihudi gi nupa haitare monda zaro Sabbath ki Sabbath numita haidi healing tawba haitare ko adu tawududa moina lana una uki haidi duga isona haibsida sida 16 to 18 pa tamda sida isona haibsidi Sabbath numita mi phanba ko haibadi sidi ipa isorgi tawrakba phaba thabakni ai tawbnina khoisu 17 da ibisuni aigi ipa di matam pumna mak thabak tawi maram aduna aihaksu thabak tawba tabani hai sida fazana clear ibi ai isina sikta hapki ko adugi artha adudi thangja numita su Sabbath numita su ipai shori bor piba lepte haina mani ko aduna every day numit khuding ipai shori chap mani aduna ipai shorna tawbani na aishu tawbani haibani ko nang badi yam phajai ko ado hapning ba le so amuka happy biagni okay khoisu hoji matam khoi Sabbath kama 7 day ngak tani ko khoi yum da su leibane matam tan thabak chanate pusai ka kai leibada su Sabbath numi yam leining bane thabak nate aduga hoi thabak su tawba yaba yam lei ko yadaba Sabbath numi ta thabak tawba yaba lei yadaba su lei ko matang wang chili koi Sabbath numi ta for example samna haibada koi nare haise yam serious oidardi hidak leidar su yai singna haibada hospital chatar su yai adu yam serious oina tawrakpadadi khoi hoi adudi chape leiba tabani emergency haibdi leiba tabani aduga
ꯑꯩꯈꯣꯏꯅ ꯄꯣꯠꯆꯩ ꯂꯩꯕꯗꯁꯨ ꯆꯪꯂꯛꯄꯗ ꯀꯃꯥꯏꯅ ꯍꯥꯏꯁꯤꯔꯥ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯑꯣꯐꯔꯅꯦꯁ ꯍꯥꯏꯕ ꯇꯥꯔꯦ ꯂꯥꯏꯔꯕ ꯀꯣ ꯏꯃꯨꯡꯒꯨꯝꯕ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯥꯛꯑꯒ ꯆꯥꯛ ꯅꯤꯕꯗꯣ ꯑꯩꯈꯣꯏ ꯄꯤꯕ ꯃꯊꯧꯅꯤꯀꯣ ꯍꯥꯏꯗꯤ ꯂꯩꯇ꯭ꯔꯒꯅ ꯁꯦꯟ ꯄꯤꯕ ꯀꯣ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯏꯊꯧꯅꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯍꯥꯏꯁꯤꯔꯥ ꯑꯗꯨ ꯑꯐꯕ ꯊꯕꯛꯅꯤ ꯀꯣ ꯏꯁꯣꯔꯅ ꯇꯧꯔꯛꯄ ꯊꯕꯛꯅꯤ ꯑꯐꯕ ꯊꯕꯛꯅꯤ ꯑꯗꯨꯁꯨ ꯈꯔ ꯍꯣꯏ ꯍꯥꯟꯅꯒꯤ ꯖ꯭ꯌꯨꯁ ꯈꯣꯏ ꯃꯇꯝ ꯑꯁꯤꯗꯗꯤꯀꯣ ꯂꯣ ꯌꯥꯝ ꯁꯦꯝꯃꯅꯤ ꯇꯥꯏꯕꯪꯄꯥꯟꯗꯒꯤ ꯂꯣ ꯀꯣ ꯍꯧꯖꯤꯛꯀꯤ ꯐꯦꯔꯁꯤꯁꯤꯡ ꯁꯤꯅꯀꯣ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯇꯧꯔꯣꯏꯗꯕ ꯂꯣ ꯀꯌꯥ ꯑꯃ ꯃꯣꯏꯒꯤ ꯂꯣꯁꯦ 4,000ꯒꯨꯝꯕ ꯌꯥꯎꯋꯦ ꯍꯥꯏꯅꯦ ꯑꯗꯨꯗ ꯁꯕꯠꯇ ꯇꯧꯔꯣꯏꯗꯕꯁꯦ 39ꯅꯤ ꯍꯥꯏ ꯀꯔꯤ ꯇꯧꯔꯦ ꯏꯁꯣꯔꯅ ꯃꯤꯅ ꯁꯦꯝꯕ ꯂꯣ ꯀꯣ ꯌꯥꯝ ꯍꯩꯁꯤꯡꯅ ꯃꯤꯅ ꯁꯦꯝꯕ ꯂꯣꯁꯦ ꯊꯨꯒꯥꯏꯅꯤꯡꯉꯥꯏ ꯍꯥꯏꯕꯗꯤ ꯑꯆꯨꯝꯕ ꯃꯣꯏꯅ ꯈꯟꯕꯗꯤ ꯁꯕꯥꯠ ꯅꯨꯃꯤꯠꯁꯤꯗꯤ ꯏꯁꯣꯔꯕꯨ ꯈꯨꯔꯨꯝꯕ ꯍꯥꯏꯕꯁꯦ ꯆꯨꯝꯃꯤꯅꯦ ꯍꯣꯏ ꯈꯨꯔꯨꯝꯕꯗꯤ ꯆꯨꯝꯃꯤꯅꯦ ꯑꯗꯨꯕꯨ ꯅꯪꯅ ꯅꯥꯔꯒ ꯍꯧꯖꯤꯛ ꯕ꯭ꯔꯗꯔꯅ ꯍꯥꯏꯈꯤꯕꯒꯨꯝꯅꯀꯣ ꯅꯪꯅ ꯃꯤꯅ ꯅꯣꯏ ꯌꯨꯝꯗ ꯂꯩꯖꯗꯕ ꯅꯨꯄꯤ ꯑꯣꯏꯒꯦꯔꯥ ꯂꯥꯟ ꯇꯧꯔꯒ ꯀꯔꯤ ꯀꯔꯥ ꯇꯧꯔꯒ ꯅꯣꯏ ꯌꯨꯝꯗ ꯑꯝꯇ ꯆꯪꯖꯒꯦꯀꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯑꯁꯤ ꯍꯔꯥꯎꯅ ꯑꯩꯈꯣꯏꯅ ꯑꯣꯛꯆꯕꯁꯦ ꯑꯁꯤꯗꯤ ꯏꯁꯣꯔꯒꯤ ꯊꯕꯛ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯤ ꯏꯁꯣꯔꯅꯁꯨ ꯑꯅꯥꯕ ꯃꯌꯥꯝ ꯐꯍꯟꯕꯤꯀꯣ ꯁꯕꯥꯗꯁꯨ ꯇꯧꯐꯝ ꯊꯣꯛꯑꯦ ꯑꯗꯨꯅꯤꯅ ꯃꯣꯏꯒꯤ ꯐꯔꯤꯁꯤꯁ ꯈꯣꯏꯒꯤꯀꯣ ꯖꯨꯋꯤꯁ ꯈꯣꯏꯒꯤ ꯗꯣꯛꯇ꯭ꯔꯤꯟ ꯃꯣꯏꯅ ꯃꯤꯅ ꯁꯦꯝꯕ ꯋꯥꯈꯜ ꯀꯣ ꯃꯣꯏꯉꯣꯟꯗ ꯍꯥꯏꯄꯣꯀ꯭ꯔꯤꯠ ꯂꯩꯕ ꯑꯗꯨꯅ ꯍꯦꯟꯅ ꯂꯨꯑꯦ ꯍꯥꯏꯕꯀꯣ ꯏꯁꯣꯔꯒꯤ ꯂꯣꯗꯒꯤꯗꯨ ꯍꯦꯟꯅꯗꯤ ꯃꯣꯏꯒꯤ ꯂꯣꯅ ꯂꯨꯑꯦ ꯑꯗꯨꯗꯣ ꯏꯁꯣꯔꯅ ꯑꯗꯨꯗ ꯀꯩꯅꯣ ꯇꯧꯍꯟꯕ ꯏꯁꯣꯔꯒꯤ ꯂꯣꯁꯤꯅ ꯂꯨꯑꯦ ꯅꯣꯏ ꯃꯤꯒꯤꯁꯤꯅ ꯅꯠꯇꯦ ꯀꯣ ꯃꯤꯕꯨ ꯅꯨꯡꯁꯤꯕ ꯂꯚ ꯐꯦꯠ ꯀꯣ ꯍꯦꯜꯄꯤꯡ ꯀꯣ ꯑꯁꯤꯁꯤꯅ ꯂꯨꯑꯦ ꯑꯗꯨꯕꯨꯗꯤ ꯌꯥꯊꯪꯁꯤꯡꯕꯨꯗꯤ ꯍꯥꯏꯕꯅꯦꯀꯣ ꯑꯗꯨꯅꯦ ꯃꯦꯟ ꯑꯦꯝꯐꯁꯥꯏꯖ ꯌꯥꯝꯅ ꯐꯖꯩꯀꯣ ꯑꯁꯤꯒꯤ ꯌꯥꯝꯅ ꯖꯤꯖꯁ ꯀ꯭ꯂꯦꯝ ꯖꯤꯁꯨꯅ ꯂꯧꯁꯤꯟꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯐꯖꯅ ꯇꯥꯟꯅꯕꯤꯈ꯭ꯔꯦ ꯕ꯭ꯔꯗꯔ ꯑꯦꯕꯖꯦꯁ ꯅꯪꯅ ꯍꯥꯞꯅꯤꯡꯕ ꯂꯩꯕ꯭ꯔꯥ ꯍꯣꯏ ꯅꯠꯇ꯭ꯔꯒ ꯀꯅꯥ ꯀꯅꯥ ꯑꯩꯅ ꯍꯥꯞꯅꯤꯡꯕ ꯈꯔ ꯂꯩ ꯍꯥꯞꯀꯦꯀꯣ Jesus defend his action in 3 step ꯍꯥꯏꯕꯗꯤ ꯉꯁꯥꯏꯒꯤ ꯁꯥꯗꯨꯁꯤꯁ ꯐꯦꯔꯤꯁꯤꯁ ꯑꯗꯨꯒ ꯍꯥꯏ ꯄ꯭ꯔꯤꯁ ꯈꯣꯏ ꯑꯁꯤꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯀꯃꯥꯏꯅ ꯃꯥꯒꯤ ꯃꯔꯥꯟꯁꯦ ꯊꯤꯔꯒ ꯃꯍꯥꯛ ꯑꯁꯦ ꯍꯥꯠꯁꯤꯔꯥ crucify ꯇꯧꯅꯤꯡꯉꯥꯏ ꯀꯣ ꯑꯁꯤꯒꯤ ꯄ꯭ꯂꯥꯟ ꯉꯥꯛꯇ ꯃꯣꯏ ꯋꯥꯈꯜ ꯑꯁꯤ ꯌꯥꯝ ꯑꯃꯣꯠꯄ ꯈꯛꯇ ꯊꯣꯛꯄꯅꯦ ꯑꯗꯨꯗ ꯍꯧꯖꯤꯛꯇꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯁꯦ ꯉꯁꯥꯏꯒꯤ ꯃꯊꯟꯅ ꯂꯥꯛꯄ ꯅꯠꯇꯦ ꯃꯄꯥꯅ ꯊꯥꯔꯛꯄꯅꯤꯀꯣ ꯃꯍꯥꯛꯀꯤ ꯗꯤꯐꯦꯟꯁꯁꯦ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯌꯦꯡꯁꯦ ꯖꯣꯟ 5:19-30 ꯑꯁꯤꯗ ꯄꯥꯕ ꯉꯥꯟꯅ ꯑꯁꯤꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯍꯥꯏꯌꯦ ꯑꯩ ꯏꯁꯥ ꯏꯊꯟꯅ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤ ꯂꯥꯛꯄ ꯅꯠꯇꯦ ꯏꯄꯥꯅ ꯊꯥꯔꯛꯄꯅꯤ ꯑꯗꯨꯒ ꯑꯩꯅ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯇꯧꯕꯁꯦ ꯏꯁꯥꯒꯤ ꯋꯤꯜ ꯅꯠꯇꯦ ꯏꯄꯥꯒꯤ ꯋꯤꯜꯗ ꯇꯧꯕꯅꯤ ꯍꯥꯏꯌꯦꯀꯣ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯇꯧꯕꯁꯦ ꯏꯄꯥꯅ ꯌꯥꯕꯤꯕꯅꯤ ꯍꯥꯏꯌꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯄꯥꯒ ꯃꯆꯥꯅꯨꯄा ꯍꯥꯏꯕꯁꯤ ꯑꯃꯈꯛꯇ ꯑꯣꯏꯒꯅꯤꯀꯣ ꯃꯥꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯀꯣ ꯃꯥꯒꯤ ꯔꯤꯂꯦꯁꯟꯁꯤꯞ ꯑꯗꯨꯒ ꯑꯃꯈꯛꯇꯅꯤ ꯍꯥꯏꯕꯁꯦ ꯉꯁꯥꯏꯒꯤ ꯃꯥ ꯑꯁꯤꯅ ꯑꯍꯥꯟꯕ ꯗꯤꯐꯦꯟꯁ ꯑꯁꯤ ꯄꯤꯔꯝꯃꯦꯀꯣ ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯗꯤꯐꯦꯟꯁ ꯑꯁꯤ ꯀꯔꯤꯔꯥ ꯍꯥꯏꯔꯒ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯁꯤꯅ for witness ꯀꯣ witness ꯍꯥꯏꯕꯁꯤꯗꯤ ꯃꯥꯅ ꯇꯧꯔꯝꯕ witness ꯎꯊꯣꯛꯄ ꯀꯣ ꯑꯁꯤ ꯀꯃꯥꯏꯅ ꯄꯤꯕ꯭ꯔꯥ ꯍꯥꯏꯔꯒ ꯖꯣꯟ ꯗ ꯕꯞꯇꯥꯏꯖ ꯑꯁꯤꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯁꯤ ꯑꯩꯒꯤ ꯍꯦꯟꯅ ꯑꯆꯧꯕ ꯑꯃ ꯂꯥꯛꯀꯅꯤ ꯃꯍꯥꯛ ꯑꯁꯤ ꯃꯤꯁꯥꯌꯥꯅꯤꯀꯣ ꯃꯍꯥꯛ ꯑꯁꯤꯅ ꯍꯥꯏꯔꯝꯕꯅꯦ ꯑꯗꯨꯐꯥꯎꯁꯨ ꯃꯤꯁꯤꯡꯅꯗꯤ ꯂꯧꯕꯤꯔꯝꯗꯦꯀꯣ ꯑꯗꯨꯒ ꯑꯅꯤꯁꯨꯕꯁꯤꯅ ꯗ ꯃꯤꯔꯥꯀꯜ ꯖꯤꯖꯁ ꯗꯟ ꯖꯣꯟ 5:36 ꯑꯁꯤꯗꯁꯨ ꯄꯥꯕ ꯉꯥꯟꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯁꯤꯅ ꯉꯁꯥꯏꯒꯤ ꯃꯤꯔꯥꯀꯜꯁ ꯐꯥꯔꯁ ꯁꯥꯏꯟꯁꯨ ꯇꯧꯈ꯭ꯔꯦ ꯁꯦꯀꯦꯟ ꯁꯥꯏꯟꯁꯨ ꯇꯧꯈ꯭ꯔꯦ ꯑꯗꯨꯒꯨꯝꯕ ꯃꯤꯔꯥꯀꯜꯁ ꯃꯌꯥꯝꯁꯤ ꯇꯧꯔꯛꯄ ꯐꯥꯎꯁꯨ ꯃꯃꯤꯠꯁꯤꯡꯅ ꯎꯔꯒ ꯑꯗꯨ ꯐꯥꯎꯁꯨ ꯃꯣꯏꯒꯤ ꯋꯥꯈꯜꯗ ꯑꯄꯦꯟꯕ ꯂꯩꯇꯔꯒ ꯑꯗꯨꯝꯅ ꯃꯥꯕꯨ ꯃꯔꯥꯟ ꯁꯤꯔ ꯐꯥꯅꯉꯥꯏꯒꯤꯀꯣ ꯇꯧꯕ ꯋꯥꯈꯜꯁꯤ ꯐꯥꯎꯔꯝ ꯌꯦꯁ ꯁꯤꯁꯇꯔ ꯑꯁꯤꯗꯀꯣ ꯍꯥꯏꯗꯤ ꯃꯣꯏꯁꯦ ꯕꯥꯏꯕꯜꯁꯦ ꯄꯥꯔꯦꯕ ꯖ꯭ꯌꯨꯁꯤꯡꯁꯦ ꯄꯥꯔꯦ ꯑꯣꯜ ꯇꯦꯁꯇꯃꯦꯟꯗ ꯀꯔꯤ ꯍꯥꯏꯕ꯭ꯔꯥ ꯏꯁꯣꯔꯅ ꯂꯥꯛꯀꯅꯤ ꯃꯆꯥꯅꯨꯄꯥ ꯂꯥꯛꯀꯅꯤꯀꯣ ꯑꯩꯈꯣꯏꯉꯣꯟꯗ ꯁꯤꯕꯤꯅꯤꯡꯉꯥꯏ ꯍꯥꯏꯕꯁꯦ ꯂꯦꯝ ꯑꯩꯈꯣꯏ ꯃꯣꯖꯦꯁ ꯂꯣ ꯃꯇꯝꯗ ꯂꯦꯝ ꯒꯣꯠ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯕ ꯀꯣ ꯍꯥꯏ ꯄ꯭ꯔꯤꯁꯁꯤꯡꯅ ꯑꯩꯈꯣꯏ ꯀ꯭ꯂꯦꯟꯁꯤꯡ ꯇꯧꯕꯤꯕ ꯑꯁꯤꯁꯦ ꯈꯨꯗꯝꯅꯦ ꯏꯁꯣꯔ ꯂꯥꯛꯀꯦ ꯇꯧꯕꯒꯤ ꯈꯨꯗꯝꯅꯤꯅꯀꯣ ꯑꯗꯨ ꯃꯣꯏ ꯈꯪꯈ꯭ꯔꯦ ꯕꯥꯏꯕꯜ ꯃꯣꯏ ꯂꯣꯏꯅ ꯄꯥꯏꯌꯦ ꯈꯪꯉꯦꯀꯣ ꯌꯥꯝꯅ ꯈꯪꯔꯒ ꯃꯣꯏꯒꯤ ꯑꯦꯛꯁꯄꯦꯛꯇꯣ ꯑꯗꯨꯝ ꯇꯧꯔꯤꯑꯕ ꯀꯔꯤ ꯑꯦꯛꯁꯄꯦꯛ ꯗꯦꯕꯤꯠꯀꯤ ꯖꯦꯅꯦꯔꯦꯁꯟꯗꯒꯤ ꯂꯥꯛꯀꯅꯤꯀꯣ ꯃꯦꯁꯌꯥ ꯂꯥꯛꯀꯅꯤ ꯀꯟꯕꯤꯅꯤꯡꯉꯥꯏ ꯍꯥꯏꯕ ꯃꯇꯝꯗ ꯃꯣꯏꯅ ꯊꯥꯖꯕꯁꯤꯅꯤ ꯅꯤꯡꯊꯧꯗꯧꯅ ꯂꯥꯛꯀꯅꯤ ꯑꯦꯛꯁꯄꯦꯛꯇꯣ ꯃꯣꯏꯒꯤ ꯑꯦꯛꯁꯄꯦꯛꯇꯣ ꯅꯤꯡꯊꯧꯗꯧꯅ ꯂꯥꯛꯀꯅꯤ ꯑꯗꯨꯅꯤꯅ ꯑꯁꯤꯒꯨꯝꯕ ꯀꯥꯔꯄꯦꯟꯇꯔ ꯃꯆꯥꯅꯕꯨ ꯀꯔꯝꯍꯥꯏꯅ ꯂꯥꯏꯛ ꯏꯁꯣꯔꯒꯨꯝꯅ ꯂꯥꯛꯑꯒ ꯁꯨꯃꯥꯏꯅ ꯃꯤꯔꯀꯜ ꯇꯧꯒꯔꯣ ꯁꯩꯇꯥꯟꯅ ꯇꯧꯔꯝꯒꯅꯤ ꯃꯌꯥꯝꯅ ꯍꯥꯏꯅ ꯅꯪꯒꯤ ꯃꯤꯔꯀꯜꯗꯨꯗꯤ ꯂꯥꯏ ꯀꯔꯤꯔꯥ ꯖꯦꯜꯁꯦꯕꯔ ꯍꯥꯏꯕ꯭ꯔꯥ ꯖꯦꯕꯦꯜ ꯍꯥꯏꯕ꯭ꯔꯥ ꯃꯥꯒꯤ ꯄꯔꯐꯣꯔꯃꯦꯟꯁ ꯁꯩꯇꯥꯟꯅ ꯀꯔꯝꯍꯥꯏꯅ ꯁꯩꯇꯥꯟ ꯇꯥꯟꯊꯣꯛꯄ
ꯏꯁꯣꯔꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯄꯥꯞꯀꯤꯗꯃꯛ ꯁꯤꯕꯤꯒꯅꯤ ꯃꯆꯥꯅꯨꯄꯥꯁꯦ ꯊꯥꯔꯛꯄꯁꯦ ꯑꯩꯈꯣꯏꯒꯤꯗꯃꯛꯀꯤ ꯁꯤꯕꯤꯅꯤꯡꯉꯥꯏꯅꯤꯀꯣ ꯑꯗꯨꯒ ꯑꯁꯦꯡꯕ ꯏꯁꯣꯔꯅꯤꯀꯣ ꯍꯥꯏꯅ ꯃꯤꯔꯀꯜ ꯃꯌꯥꯝ ꯎꯠꯄꯁꯦ ꯃꯣꯏ ꯄꯥꯔꯒ ꯈꯪꯔꯒ ꯈꯪꯅ ꯃꯣꯏꯒꯤ ꯊꯃꯣꯏꯁꯦ ꯂꯥꯞꯅ ꯆꯠꯈ꯭ꯔꯦꯕ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔ ꯄꯥꯔꯒ ꯈꯪꯔꯒ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯁꯦ ꯂꯥꯞꯅ ꯆꯠꯈꯤꯕꯁꯨ ꯃꯌꯥꯝ ꯂꯩꯒꯅꯤꯀꯣ ꯑꯗꯨꯅꯤꯅ ꯊꯥꯖꯕ ꯏꯁꯣꯔꯒꯤ ꯀꯅꯦꯛꯁꯟꯁꯦ ꯑꯩꯈꯣꯏꯉꯣꯟꯗ ꯌꯥꯝꯅ ꯌꯥꯝꯅ ꯀꯅꯦꯛꯁꯟ ꯑꯣꯏꯕ ꯀ꯭ꯂꯣꯁꯅꯦꯁ ꯑꯣꯏꯕ ꯑꯩꯈꯣꯏꯉꯣꯟꯗ ꯊꯥꯖꯕꯁꯦ ꯌꯥꯝ ꯀꯥꯟꯅꯕ ꯂꯩꯌꯦꯀꯣ ꯈꯪꯔꯒ ꯍꯩꯁꯤꯡꯔꯒ ꯊꯥꯖꯕ ꯅꯨꯡꯁꯤꯕ ꯌꯥꯎꯗ꯭ꯔꯗꯤ ꯀꯥꯟꯅꯗꯦꯀꯣ ꯑꯝꯇ ꯂꯩꯇꯦ ꯑꯥꯃꯦꯟ ꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩꯒꯤ ꯕ꯭ꯔꯗꯔꯁꯤꯡ ꯑꯩꯒꯤ ꯁꯤꯁꯇꯔ ꯑꯃꯁꯨꯡ ꯍꯣꯞ ꯆꯦꯅꯦꯜ ꯃꯥꯏꯀꯩꯗꯒꯤ ꯌꯦꯡꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯊꯦꯡꯛ ꯌꯨ ꯍꯥꯏꯅꯤꯡꯉꯤ ꯑꯁꯤꯒꯤ ꯌꯥꯝꯅ ꯐꯖꯕ ꯂꯥꯏꯔꯤꯛ ꯂꯦꯁꯟ 1 ꯀꯣ ꯖꯤꯖꯁꯅ ꯄꯔꯐꯣꯝ ꯇꯧꯈꯤꯕ ꯃꯤꯔꯦꯀꯜ ꯑꯉꯛ ꯇꯧꯈꯤꯕ ꯑꯁꯤ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯌꯦꯡꯕ ꯃꯇꯝꯗ ꯖꯤꯁꯨꯅ ꯇꯧꯕꯤꯕ ꯈꯛꯇꯪꯅꯤ ꯃꯤꯅꯤꯠ 5 ꯈꯛꯇ ꯑꯣꯏꯔꯁꯨ ꯃꯌꯥꯝ ꯌꯦꯡꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯇꯁꯨ ꯈꯟꯊꯕꯤꯌꯨ ꯅꯪꯅ ꯄꯣꯛꯄꯗꯒꯤ ꯉꯁꯤ ꯐꯥꯎ ꯖꯤꯁꯨꯅ ꯇꯧꯕꯤꯕ ꯉꯥꯛꯇꯅꯤ ꯅꯪ ꯇꯥꯏꯕꯪꯄꯤ ꯅꯪꯅ ꯇꯧꯕ ꯉꯝꯗꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯑꯗꯨꯅ ꯃꯤꯔꯦꯀꯜ ꯑꯁꯤꯁꯦ ꯅꯪ ꯖꯤꯁꯨꯅ ꯇꯧꯕꯤꯕ ꯉꯝꯕꯅꯤ ꯍꯥꯏꯕ ꯉꯝꯒꯦꯔꯥ ꯀꯣ ꯈꯪꯅ ꯖꯤꯁꯨꯅ ꯇꯧꯕꯤ ꯍꯥꯏꯕ ꯅꯪ ꯈꯪꯅ ꯅꯪ ꯊꯩꯗꯣꯛꯄ ꯀꯔꯤꯒꯤꯅꯣ ꯁꯥꯏꯟꯁ ꯇꯥꯏꯇꯜꯅ ꯍꯥꯏꯔꯤꯁꯦ ꯈꯨꯗꯝꯁꯤꯡꯅ ꯂꯝꯕꯤ ꯇꯥꯛꯄꯤꯕ ꯈꯨꯗꯝꯁꯤꯡ ꯑꯗꯨꯅꯤ ꯖꯤꯁꯨꯉꯣꯟꯗ ꯑꯣꯟꯁꯤꯟꯒꯗꯧꯔꯤꯕꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯕꯨ ꯈꯨꯗꯝꯗꯨ ꯎꯈ꯭ꯔ ꯃꯇꯨꯡꯗ ꯐꯥꯎ ꯑꯩꯈꯣꯏ ꯖꯤꯁꯨꯗ ꯑꯣꯟꯁꯤꯟꯕ ꯉꯝꯗꯦ ꯑꯩꯈꯣꯏ ꯖꯤꯁꯨꯉꯣꯟꯗ ꯊꯩꯗꯣꯛꯇꯨꯅ ꯆꯠꯂ ꯂꯩꯔꯦ ꯉꯁꯤ ꯐꯥꯎ ꯃꯌꯥꯝꯗ ꯑꯩꯅ ꯍꯥꯏꯔꯤꯕꯗꯤ ꯉꯁꯤ ꯅꯪꯅ ꯐꯪꯂꯤꯕ ꯅꯪꯅ ꯊꯧꯔꯤꯕ ꯒꯥꯔꯤ ꯅꯪꯅ ꯆꯥꯔꯤꯕ ꯅꯪꯅ ꯊꯛꯂꯤꯕ ꯁꯦꯠꯄ ꯐꯪꯂꯤꯕ ꯐꯤꯔꯣꯜ ꯈꯨꯗꯤꯡꯃꯛꯁꯦ ꯏꯁꯣꯔꯒꯤ ꯕꯣꯔꯅꯅꯤ ꯏꯁꯣꯔꯒꯤ ꯈꯨꯗꯝꯁꯤꯡꯅꯅꯤ ꯍꯥꯏꯕꯁꯦ ꯅꯪꯅ ꯈꯪꯖꯤꯜꯂꯒ ꯏꯁꯣꯔꯉꯣꯟꯗ ꯅꯪꯅ ꯑꯣꯟꯁꯤꯟꯕ ꯉꯝꯕ ꯃꯤ ꯑꯃꯗꯣ ꯑꯣꯏꯕꯤꯌꯨ ꯍꯥꯏꯅ ꯃꯌꯥꯝꯗ ꯈꯨꯔꯨꯝꯖꯕꯅꯤ ꯌꯦꯡꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨꯁꯨ ꯏꯁꯣꯔꯅ ꯕꯣꯔ ꯄꯤꯕ ꯑꯣꯏꯁꯅꯨ Amen. ꯊꯦꯡꯛ ꯌꯨ Amen.